Thona nusiba ini pupera bolange gilan sema mapu mai pauza guru na sasing na hanas kurum jari sasing maram yamo nan ko ge alik sanenge matamda VIP gallery da taramba amor kai mayam do koi pupuira bo ke mamang da wasaga hai khibani na koi tang kumanga da phajal khunto khare chumi ko adugi mathangda hojikse nakoi na sida yum sida sar ge yum da lay ngai dagi hingon koiba tamme ko hingon koiba dagi khame simba pajana pale hawai makhan mayam pale sudak pale chumi ko morok pale makhan makhan gi adugi nakoi thaba poching do pupuira ko mamang da mu koi bu sembirakpa toki jiji koi de ming panbe ade sanketon da ko aduga oza sobam prameswar sagol manda oza bu sembirakpa adagi oza dhanbi laisram da koi da tharba poto hawba hawtaba thiluduiba masi pupuira ko mamang da haidoi ba koi da thage ba koi ne hingon koi ba tambado yamba koi gi asa poto sida phangbodo samin na ba har thaktabado koi na ujabado oza jing de kaludoiba yam da ba hi phai ko pupuira ko mamang da haidokhrone khuwa khubiyo aduna koi hujik thari ba poto bon tam na lai tam na pothok puthoi ne ba har haptabida hingon ko ba hairabane ba adugi aibado adune hujik chana doije hujik samasida laita putam tambi mobile paraga mabuk kankapado adugi hujik akhoi samaj lekha tarai ba thabak suning ba comfort zone adum laikre nangni keji humputre loma mane su keji yang khomde do lai ne ba kangkhol amam ne nangje lawba yaram dra mi ne ba tha mari sura pase nangje ronaldo malai ne ba nang ahan balak pase lore bani masi kamai sem do khalam ne adu hujikti bon ga haidana bon ge se namana man lakcha banga maktre lari haigal gon koiba haire oza kamai loina ni khangkale ko aduga nangi yumda chalaga nangi pinda charam ba cheranga da nang khunjaluba namara ba mayam khulluno haire haido moi hainadi haido moi di moli ge hainabne ba environment khangdaba adu nangna cherang khudobda khulluno haido adu ma ta ngairabne kumangi VIP gallery da tawdi ngode uredana sar hundoi du moi school na mak phange haido ne ba hata kasi metric 91 PC chakre metric noi pass awre ni aduga hojik sahar imphal sahar manung daga bottle di cherang gi wathok oire dana environment da karak podage sahar mang do cherang gi wathok oire bane sing chawdo ni drain phunda do ni aduga imphal manung thum doi ne ba drain nara phatra me dengi na doi ne ba aduna khoya thok ni lakpa angang sing sida noi patro amata phabo oidam sida lakpa bon thane la noi patli do doctor na puchigi pharoidam ni ga hajele hai adu sida di kha laya sanar ga noi phara sakibani brainy leo gaje noi pat lakpa adu sida doi phara sakibani doctor na puchigi nardam ni ga hai adu sida phagi sida la phagi bai wan ko khobiyo aduna akhoi ge pupu hoi oja mayam do akhoi na thaba pochai da pija doni pupu ira buki mamang da wasakhrabani sumiko akhoi taw masak to mi di masak na thabak na masak ta ka dawni pungton da hainau pande ada hainau da sorpot pande mi di nanga taw be thabak to masak ta ka daba this is our morning lesson give a big hand